Image PAODAM 10th tabiribasingbu yunam Anuradha Devinay konuno kurumjari hojek maroiba PAODA Chief Minister N Birena tayan parta linkat kiba Indian Research Scope 2 Genomics Consortium Sequencing Facility video conference ke khutangda sangakrai Manipurda haukiba pung kumarida nongna miyoi chatrika marpunipang COVID positive over thengnakrai miyoi tarena laikhidre Kaksing district ki oina yumthong da sangtuna COVID test tobagi thorom asidake haukrai loinana Inflation amade thauge maman gi matang da sathaki ba protesta Gujarat Congress ke MLA ani phajin khrei hojek pausano no pizadringai ge mangoina na COVID-19 laisad asi lamdam asidagi mapung phana mangang khiduna lamdam ase COVID laitab lamdam ama oina na ba mipung khuding lengaw na sathari ba yamthong khuding COVID-19 test tawbasida sawat piu mass vaccination drive asida sarugya biduna vaccine kapthopiu loina na lengaw na pidiba sana kanglon sing Yum dagi yariba makai satuk toba tangai padabagi satuk laba so face mask upiba social distancing thamba miyam pumbi daba khusa sapon season aduna toina hamdok piba natraga hand sanitizer season aduna sengdok piba kawiganu hauze pausano na pizari COVID-19 laisake ani suba wave ki saitheng phanglaba Manipurda hauzik sanduragliba COVID virus asi karamba makhan ge virus no haiba khangdo pangan mana balkidama awang nongpo state singe manungda Manipurda ahanba oina Imphal West ki Tayal Pata Leba Institute of Bioresource and Sustainable Development IBSD da linkaliba Indian Research Scope 2 Genomics Consortium INSACOG facility ngasi Chief Minister video conferencing ge khutangda Chief Minister Secretariat ge sangakrai hiramasiga mari leinana Chief Minister na pondokibada ngasi sangakhiba INSCOG facility asi Bharake Awangnong Putta Leiriba state singe manungda Manipur ahanbane facility asigi lupa crore taruklom sangna Bharat leikangna mateng piduna lengkhatpani facility asida mathau tawgadawa miyoising training tawbaloire facility asigi matangda Manipurda sandurakliba coronavirus SARS-CoV-2 samples sing khomgalaga test tawthoktuna karama makhangi virus no kayam yamna lawna kamba amade sathiba virus no haibadu khangdokpa ngamlagani facility asi Imphal West ki Tayem Pata Leba Institute of Bioresource and Sustainable Development IBSD Imphal ge director Professor Pulokumar Mukherjee ge lamjak makada ran tawgani Mari lainaba scientist mayam pulaga thaba pangthongnaba semsaba loire hariba facility asida Manipurda leiriba Babita Diagnostic Center amadi Siza Hospital na chingbadagi COVID test tawbagi sample sang khomgalaga test tawbagi thabak chathaduna karamba makhangi virus no haiba adu khangdopa ngamlagani haikhe Directorate of Fisheries Manipur na chinnu ngasi Lampel Pata Laiba Directorate asige office complex ta 21st National Fish Farmers Day 2021 palan tawkhrei Tharamda Chief Minister N Birena athoiba mithuklen oibagloidana Commissioner Fisheries and Hari Krishna Joint Secretary Nita Arambam Managing Director MSCB Limited Antem Subhas Fisheries Department ke officials sing amadi state asida leiriba fish farmers singna sarugyakhi Tharongi manung channa Best Fish Farmers 2020 ge Gas Award Sulan Thoke Maduda group category da khwaidagi yamna nga puthokpa miyosingda lupa lakh ama sengi bana pikhi loinana individual category da ahanba ani suba amasung ahum suba takhibada mathak sina lupa lakh ama lupa lesing humbudra amadi lupa lesing yangkhai gi mana khusinakhi atai ngasi lanthokiba award sing highest individual fish producers jing amadi tam anige highest fish production officer amadi consolation pricing ni Mana Panglabasingda certificate amadi 4 years citizen centric government ke coffee table book supiki Chief Minister na haukiba sahi mari asida fishery department na tawkiba thabak thorap sing amadi phanglakhiba assignment chingi matangda iba booklet abasu phongkhi
Tharomduda Wangaladuna, Chief Minister N. Birena Lamdam Sigi, Saring Putokpa, Fish Farmer Singda Chada Yankai, Grand Yawa, Londa Pangalagani Haina Lautoki, Amadi, Hiram Siga Marilenana, Dipamina Atubada Scheme Amasuputona Bakanganke. Manipura Hokiba Punkurmarida, Mio Chatrika, Maripuni Panona COVID, positive Oibathena Cray, Mio Tarena Lakidre, Nasi Mio Lisamanga Chamapan Yankai Testauki, Nona positive Oirabga. Oiraba Mio Chatrika Marpuni Pant Asi Tharaka State Sigi Apunba Positive Case Masing Lising Humbuta Taru Chanipang Kun Yaure Sigibana Lising Amaga Chadi Yankanipan Sukre Kaksin District Oina Hokiba Punkumarida Nauna Mioi Yankai Mapanta COVID positive Oibathinaki Makoi Lengaki Testing Center da Yankai Tadeta Private Hospital da Ani Ziban Hospital Amadi Ima Hospital da Amawang positive oiki Apunba Mioi Janiga Maripu Mari test the Bugi Manunda Lengaki testing center da Janiga Yankai Manga Ziban Hospital da Kuntaruk Amadi Ima Hospital da Mioi home test oiki Malim Masida Hose COVID-19 positive case Masing Koti Taranipanta Lak Humpu Lising Taranipan Sahung Kulum Daitena Kray Masigi Manunda Koti Manga Lak Murapadra Manga Lising Yankai Matoi Janipan Taratrena active case ne Recover Tokibana Koti Taranitoi Lakun Mari Lising Nipunipan Sumna Kumatoi Amadi Lakidabana Lak Nipu Lising Taranipan Chambri Marpumanga Sure Pandemic Asina Quadiki Hana positive case Teneriba Lebak Asina USA na Oidi Lebaga Sigi Oina Mioi Koti Ahum Lak Nipu Taret Lising Taramatoi Chambri Tarataru positive Oide India da Mioi Koti Ahum Lak Taret Lising Marpudra Manga Chatre Tarataru positive Oiduna Anisubada Amadi Case Koti Ama Lak Marputra Lising Punt Chambri Marputra Mapan Tenatuna Brazina Ahum Suba Sohalaba Lebak Oidi India Gi Oinadi Mioi Lak Humpumatoi Lising Nipu Chamapan Humpunipan positive Oiduna Maharashtra na Hanbai State Kerala positive case Lak Kuntra Lising Kuntra Mapan Sumna Kumapan Tenatuna Anisuba Aduga case Lak Kunipan Lising Humputaret Chama Yankai Nipan Tenatuna Karnataka na Ahum Subada Lady Manipur Lengana COVID-19 Sandorokpa Thingnanaba Lokalagliba Tabaki Manung Channa Health Department na Thasagi Tangka Mapanda Thokiba order number MAD 1706/12/2020 HS Halgi Matungina Yum da Changduna COVID test Tawbagi Thaba Kaksing District Oinasu Ngasadagi Haukre Ngasi Kaksing Sumnang Lekaida Ahanba Oina test Tawkibada Yumthong Marpumathogi Mioi Chamaga Humpunito test Tawbada Mioi Amaka positive Oiba Thingnaki Health Department ki order adugi matung ina DC Kaksing na thokpa order amana ngase Kaksing Sumnang 1 number 4 ge area da Kaksing District Police SP Victoria Yengkom amasung additional SP adi yauna akanba ngak senbak loinana COVID task force ki miut singaloinana yum gi mioi ani test tobagi thabak sathaki COVID-19 testing team Kaksingi Incharge Dr. Pukrambam Robina Luchingba Tim Amana Sathakiba testing gi matangda Dr. Robina Hai Lengana COVID-19 Thingnanaba Piriba SOP ase Ngaktabadagi COVID-19 ase Sandurakpane Handak Sayont Amamuk Asida Amuhanna Kaksingi area da Amuka Hanna positive Oibaki Chang ase Wankalapathenare COVID positive Oidabasingna test Taktok Tabida Yum da Leishilaga Lekai Manungda Sandorakpadagi positive Oibagi Masinga ase Hengalakpadagi Yum da Changlaga test Obagi Tabak ase Laukalapane Makatarakpada Matathongba official Singa Tanaduna testing it temp ase Masing Hengalanduna Karaga Hena Paksana Yum da Changduna test Taktopagi Tabaga ase Chatanaba Honaragani Haina Pungdoke Masi Satay Pandam Si Koina Muru in Handa Kaksing Si recently Mamang Hata Sida Oidu Ebe Chang Si Amuka Wankalakpa Aduna Wakale Si Mamdu Kangoga House of Hawkidagi Kanasi Kango Mutung Nashlet away I met Oga in Pigi Isolation Simaru and SOP among Akpa Habana Sandu Maram Simaru and SOP Aktabane Home the Yamalaga Lekai Nung the Sandocation Ogada have a signal like the game Masi Pandamit Tambirako Mali and Masi Makatana way how to Makatan like a Timsika Hena Ingala Laganda Parks and Hena the way I never have a game Matanga way Makatana Canada
COVID-19 na mayamdagi khare hena awaba mayuk nariba imung lising amada amukona chinja ke polam sang matengka pangna ba pandam thamliba adu yauna ba haiduna amukona ngasisu amawoba amadi Newcoga pulaga Imphal East ke tongan-tongamba khul mapanda chinja ke polam sang mateng pangkhre hauzik phawada punna lising taruka taramari shure Makatana mateng pangbagi thabak Newcona lup asige jurisdiction da lairiba khun kyada ka hena awaba mayong nariba imung sangi khongol leraga chathakigani handesu cherona seta phongdorakle India gi Lok Sabha gi Mikhalda BJP gi candidate oina songthokiba BJP Manipur Pradesh ke state spokesperson HS Benjamin Martina pandemic asida haininga letana waraba lairiba imung singda mateng pangba leptre ngase so maring kanglopna khundaba laiching minau amadi laiching khumange khunja singna mateng pangkhe ISS Benjamin Martina 42 tengnopane assembly constituency gi manung channa leiba khulsange khunja singna angamba mateng pangliba sigi damak mahapo khulge chairman amadi village authority singna thagat pagaloina na mangna tawruba thabak kudingda mai pakpa oirasunu haina soda thongni sakhi BJP Manipur Pradesh ke spokesperson Johnson Ilangmam na haikre COVID-19 thengnariba pandemic asida kaisang thong kendra asibo mapung phana masigi sapu phanglaba kendra ni containment zone sani ke mathakta leiba kaloinana miyo yangkhai ke mathakta ase ana thokraba kendra mane wapamase mahana online ge khutangda phongdorakibade mana makhata aduna asigumba matam asida aikoi punama kok chungsin aduna laina ase karamna muthatpang ngamgadage amade karamna covid free ohensige haina leijaba pangal kokki sakti puthongmina duna honaminase tanza asida election ama lakadoriba asigi yenglaka ka hena election khakke motivta pandemic asibu nathaiba manba thabak thorong kya chathare Yariba makai candidate oigedariba ichinaw singna mi kuntra pullaga chatuna vote kombagi thabak sathabasi labak thibane masita singna gamena piba chana kanglon ado bahle tawbane intending candidate ama anina kendra sida amukta udriba bongda manipur gi oinasu itias oiba yaraba mongda chief minister amade prime minister phawna ngamla roidaba scale da ka hena charity gi mingda free da paisa piba tawribasi tasengna nuaizade Masibak chatharabade leibak asi tungda kari karamba phibamda lakani mari lainaba authorities singna ka hena sading tawriba sing phajana scrutiny tawiu mari lainaba department singna su yengsin bio haina su phungdorakle koi ka hena koi election ama lakadoriba asi yenglaga election khaktagi motive ta asi pandemic asibu nathaiba manba thabak thorong kaya ama koi kendra sida chatharabra haibiki chingnabadu koi lejedana sum thamjarakpani Yari makai koi candidate obiriba chunaw sinnasu haujiki yam chireba camp covid ki pirechidudi koi mioi kuntra punna chatna yum da changdana koi gi vote khomgi thaba ma chathara ko ujai masibakti tasengna laibak thibani BJP ST Morcha Manipur Pradesh ke Vice President J Khongsaina ngasi Moreda Laiba Iklabia Model Residential School gi phibam yang sangkre school asagi principal Hankolund Tautangasu unaduna school asige kari award pa leibage haiba khanake yengsinba duda school asige multi-purpose hall paka campus fencing school library science laboratory staff quarters separate kitchen for boys separate administrative block amadi recreation command room for boys and girls hosting award pathinake Ngasagi yangsang khongsat aduga mari lainana je khongsaina phongdorakpada BJP party ke lusing basingi miyang makhada ngasagi yangsang khongsat ase chathakibane iskuna sigi lairiba award apake ase party ke luching basingda thamnuna school ase hena phaganaba honabada angamba mateng pangani haikhe COVID-19 pandemic manung sida more town bu ngak senaba Indo Myanmar border da aina yadaba mongda lalo itik Tawbuki Tabang More Battalion to Assam Rifles ke Kanguna Tahi Amai Hena Ating Mathamduna Lagli Adubu Ating Ba Asil Lainan Laina Miyukia Amana Ain Kaina Lalul Itik Tawbuki Tabak Sathari More Battalion Assam Rifle gi team Asana Hokiba Tang Nipangi Numidang Pung Taramakhairok Tabadasu Lupa Lak Kunt Lisang Kuntrama Panrongi Oikadaba Polam Kya Paga Krek Tawdogasi Tang Nipangi Numidangi Pung Mapamakairom Tabada Munnom village area da drone chingnaba apaiba posak ama
Myanmar gi Maikairom dagi Paidaklaka Assam Rifle gi Troop ki Mathakta Chap Leptuna Lerakhi Madudagi Assam Rifle gi Kangmuna Kudakta Posak adu Jungle Manakta Thengnakhi Amadi Posak tuna Tauriba Moment Yankhi Apaiba Posak adu Army Kangbugi Mathakta Matam Khara Chap Leptuna Lekhi Madudagi Tim aduna Posak adu Makhada Taraknaba Nongmaisu Kaphi Nongmai Nakablaba Amadi Posak adu Leide Haiba Khangkre Haibadu Dede Tawbudagi Kudakta Myanmar side lomda Paiba Hoki Madugi Matung Numisimake Numidangi Pung Tara Makairom Tabada Indo Myanmar border manakta bike khara satuk sasan tawre haiba patrolling party na sangna badage army ke kangbo aduna line of control na mapa yaurakpada mioi khara bike tonglaka Myanmar lomda sansingkhe madudage anakpada leba area da thiba humbagi thabasa thabada mongchong marakta pot mayam hapa bagsing thengna badage check tawkhe Check the Waduda foreign posak sing habadi you second hand bag amadi kongo sanapod angang sing amadi nupi singi piron sing yaronki paraba polam sing makataba aingi tabak laukanaba custom preventive posta kusana kre hairi Androgi chapu upi laipamland sengbada Sandang Semba Maringna Athingba Pirak Libasi akan mamongda yaning taba pongdorak pagaloinana Rasnitigi Kudong Saba Launaba Kunza Aniki Marakta Nungsinadanaba Sinbigano Haina the Eastern Southern Caste Student Union Appeal Taurakle Hiram Siga Mari Lainana Ngasi the Eastern Southern Caste Student Union ge Cultural Secretary Ais Buddha Kuman Hai Chapu upi Laipanlenda Mayorondage Hauna Ingage Ahanba Nomaising Nimita Pangtoktuna Lakpa Lai Kurumbage Tauranga Marilenana Lamtu Sengdopa Sandang Semba Maringna Athingba Pirak Libasi Union Asina akan mamongda Yanin Tabagaloinana Kandem Tawi Amade Kanagumbana Haktinana Natragana Koinana Rasnitige Kudong Saba Longnaba Kunza Aniki Marakta Nungshinadana Basimbigano Haina Union Asike Maike Dege akan mamongda Apil Taurakle Ngasi Androgi Chapu pi Laipamlanda Laikromnaba Lamdu Singdokpada Sandang Senam Maringna Athingba Pirakpasi the Eastern Southern Caste Student Union Maikei degi Suya Yazaning de Nakal Amaromda Kanagumba Hakhenana Nataraga Nakoinana Rasniti ge Kudong Saba Lauraga Hariba Andro Amadi Sandang Senam Maring Ani Asibu Nuksina Danaba Sinbirangano Haina the Eastern Southern Caste Student Union Maikei degi akan mamongda apil tawzari Federal Government of Nagaland Jalianong Region gi Midan Payu Chief Minister Gaidim Chungpo na Thadarokpa Pau Amana Haidi Madudi Midan Payu Office na Federal Government of Nagaland gi Jalianong Region gi Finance Department as dissolved tawkre masi Yezabo Constitution gi matung ina waribasi lawani maramaduna Midan Payus na Ladiba Region Kudimake Finance ge makok Oiragani Haina Pau Asina Makatari Loinana Zelia Rongo Region da Ladiba Miamda Wapama se Kanganjari Haina Pungdoragle I, the Medanpyu Zhelengrong Region FGN, hereby inform to all Zhelengrong people that the Finance Department in Zhelengrong Region was dissolved in the capacity of the Medanpyu Office with effect from 8 July 2021. With the permission of the Yezabo, that is Constitution, every Medanpyu is the head of finance in his or her regions. Therefore, in the matter of finance, I entrust to Naga Army, that is 1st Brigade Western Command, Naga Army FGN. Manipur ki mafam kharada ising phangdabadagi laupanba yadabagi awaba leirabasu Kaksing district ki oinadi mafam ayambada laupanare haibe yare amadi urea saibaki chapsaba matang yausilagle adubo urea phangdabagi awabadadi maikai asumge longmisingna mayonari district agricultural officer Thaubalda SOP ngakpangakdaba ayuktagi longmisingna yamsinare Kaksing district ke oinasu DAO Thaubalda urea logadabani haribadi khudung sataba kyasu mayongnarak payai haukiba sahida Kaksing district ke oina darka laiba urea Kaksing lamdong godown da thamlaga constituency wise ke oina yenthokuna phanganbagum handak sahi ke oinasu agriculture Minister Manipurna Mieng Sangbiduna Longmisingda matam sana urea phanganaba joint non government voluntary organization Kaksing minna Minister ki pungning chingsilakli
Mungna masana asigi lamda judge oibiramba amadi masana asibu yokhatpinaba honabiramba kaksing moirang them lekai da leiba mayang lambam monba singa chahi marputara taret suraba asina ngasi July ki tang tara numid asida leikidabada Youth Welfare Unit kaksing moirang them lekai ge maikai dege awaba phongdu sabagaloidana imung manungge awaba dasu saduk yazari amadi leikidrabaki thawaina isor ke mafamda ingna chikna leiruna basu thongni jari hairi Inflation amadi thauge maman ge matang da Congress na lebak sin mathungna central government ke mayok ta sathake ba protest ke sarukama oina Gujarat ta changsan ke ba ihauda Congress ke MLA ani phajang khre haire Gujarat opposition to oriba Congress party na Amreli Junagar amasung atai mafang khara da protest sathake cycle rally sakhi bagedama Gujarat assembly da opposition ke luching ba Pares Dhananiga loinana party worker kumanga police na detain tawduna thamki BJP government ke policy soibadagi selgi value hantarakpa amadi thauge mamal hangalakpani haiduna protest atakiba Congress party workers singna ahangba cylinders amadi placard ke season aduna protest satakebani hairi masina maram oiduna COVID-19 license na sohalaba miyambo amukaso awaba hakalle Junagar da changsan ki ba protest da Congress MLA Bikabhai Joshi amasung party worker kya detain tawki play kata ideba wahi singdi pochai ki mamant hengat khibana miyam ka hena wadare MLA Joshi na ahangba cylinder yawa gari ama induna laklaga protest sangsin ki asathaw ki mamansu double ore haire Faridabad ki yumba amadagi lupa crore lisang ani chamanga romge mamal oigatraba drugs heroin kg chahunga yankai mari Delhi police na phakre mioi mari su phagakre loinana pharaba mioi amade Afghan masane mamingna Hazrat Ali Kawi ahumna Kashmir gi Anantnag talaiba mioi Rizwan Ahmad amade Punjab ki Zulundar dagi Gurjot Singh amasung Godip Singh ne drug lalonba ki mafam ase Afghanistan Europe na chingbane heroin sembada changadaba polam chemicals kg chama henbasu phagakre drug sing adu Madhya Pradesh ke Sibapuri manakta leba factory amada sembani madu sembada Afghanistan dage expert sing su yawe hairi pharaba mioi amana phongdo kibada madu gidamak Pakistan dage sen phange hairi drugs adugi yomphomna Delhi Punjab Haryana Rajasthan amasung Jammu and Kashmir de hairi hauzik aroibada maroiba pau amohne pizari Chief Minister N Birena tayan pata linkat ki by Indian Research Corp to Genomics Consortium Sequencing Facility video conference ke khutangda sangakrai Manipur da hau ki ba pung kumari da nongna mioi chatrika marpuni pang COVID positive over thinakrai mioi tare na lekhidrei Kaksing district ki oina yumthong da sangtuna COVID test tobagi thorom asidagi hokre loinana inflation ta amade thauge maman gi matang da sathaki ba protest da Gujarat Congress ke MLA ani phajin khre Image PAODAM ngasi gi de matang asidaloi jere meng tabiri busangbo amakana kurumjari